Manipur Top Channel dagi video amta thagasage ngasi fongbasi fongna November gi tang 8 ngasi tang 3 Tha Taraga Matho English Singani ga Taraga Mapan Yum Jagaisa Numit Asida Salai Holding Private Limited ki Maikai digi Nungsijaraba shareholder stakeholder singi mafamda Nungluksa baga loinana amuka hana khanganjari madudi Hauzik chathariba investigation asi athuba matamda loisinanaba Salai Holding Private Limited ki Maikai digi araiba pangal puthoksaduna mateng pangsinjari masida sijariba shareholder stakeholder singasu adongi pukning fathabiyu amadi Salaibu mateng pangbiyu shareholder stakeholder singi aningba apamba adongi fangpam thokpa hak punamak kaidongnungda manghanjaroi Salai Holding Private Limited na madugidama khongfam state na lepsari haiduna punamaki mafamda amukasu ningsingjari investigation asi hek loiraba matungda hanagumna normal function chathajagani amadi Salai gi pipeline da lairiba project singsu makhatana miyamda atenba matamda uhanjagani haina mem ngasi notice thole Salai Holding Private Limited ki video si aina paada soki bulan ki biyor si memang begini